Miyam amasung miyamgi lanthum ngaknabagidamag laingakna lokhalakpa khongthang amagi makhada pamdaba thodok tholakpa thingnabagidamag Manipur laingakna ngarang numidangdagi makhatana order ama thoktriba fawba Tampakki district manga amadi Kuki Singna Namna khundaba Chinggi Mafam Pumnamakta Curfew Thamjinkhre Aikoi lal pamde santi leiba ireibak ama pami haibaki pandamda Tampakki kaithal singda changsingadoriba asina state asigi law and order da chauna chaithing pirakpa yaba maramna Thamliba curfew asi makhatana order ama thoktiba fawba chanagani haina mari leinaba district magistrate singna order amamam thokre order singaduda pallibadi ana layeng electricity PHAD municipality press amasung electronic media amadi court ki thabak thoram singdadi curfew asina consiloi hairi curfew asina maram oiraga khwanamban kaithal yauna Tampakki tongan ba kaithal sing famna khidre dukan amadi bank singsu thong hangna khidre district amaga faunaba gari singsu chena khidre